ngasi nungdan phongkiba pauche degi maru oiba pau khara khangasaraga miyamda khudo tamjige kuki singi khulai safam singkhang bangam khrei India amasung yumthangnariba Myanmar ga tainaba ngamkhei gi mafamsingda Manipur da landana bagi damak bom yangna makhal kya gi khulai safam sing thamduna leire haiba intelligence singi report amana haire ikui jina kuki narco terrorist singni singnaba singni Imphal West ki kaktrukta maitai taba khulak singda drone bombing system amadi atai afaba makhal gi khulai sing Sijinaduna misi mina thoan kiba amadi Bisnupur district ki Moirangda loke sijinaduna ahla mahat kibagi thagdo adu State amade central lengang national security de threat piba marma thagdo singna haina laboga lojena thagdo adu ki matangda India government ki military intelligence singna kopna thijimba hokre hairi source asin hai intelligence asig impulsing asigi matung inna Manipur amasu Myanmar ga tainaba border paring de lengkhaleba khusu khulai safam sing khangdo pangam lei Hariba mafam sing asidagi Manipur da sathariba attack sing asigi base orangani haina military singna thajanari aduga hariba khusu khulai sariba sing asigi marakta achaba khusu khulai saba factory amagum thamba yauri haidi hidam asigi matangda Manipur lengang thodok sing adu kopna thiganabagi dama committee amasu semkhiba laikhrei aduba committee asina thodo adu thijilingai chera asida kuki maintain singna amuk nanghongna chap manaba attack sing maitai taba ko singda Satharak pamaramna Manipur gi miyam maru oina tabakta khundariba maitai singna state amadi central lengakta matam chana attack satharakiba kuki maintain singda action laukhatana leibagi damak makhal makha kayage protesting ngasi maksu sathaduna lakli ngasi khoirambang kaithal lambung onkrei Manipur police ki haisingba uthokpada mahiro humdraga manga soklei tha ta taruk soklaba kuki narco terrorist singi demanda tambaki maitaina khundaba mafam singda kuki singna drone sijinaduna bomb nangsinba Rocket misa kapsin bagi thongbu yaningda phongdokna tunga ba school college ki mairoi singna mathau tawdraba DGP security advisor sindokpaga lonina central forcing halangi kedabani haina governor da taksiladuna pungkumari ngari ba mairoi singda Manipur police ki haising mapuna mo othokna khoiramba kaithal lambung onkrei ngarang ayu pung 10 rom taba matamdagi tunga ba school college ki mairoi singna khongjang sangsiladuna chief minister Biren amadi governor Lakshman Prasad Acharya ka unaduna chief minister da Unified Command ki chairman sinaw haiba yang tunga ba demand sing taksin ki demand sing adu phangdriba fawba mayumda hanjeloi hana mairoi sing aduna koyamban ima kaithal da ahing yare tuna laike ngasi numiyungba matung pung barorom taba matamda maching yamlaba security personnel sing aduna governor unundana ba bereke khaba galonina tag gas rubber ball ena singba masing khangena kapsin badagi mairoi humdraga mangarom aso apanangkrei aso pasing adugi marakta mairoi ahumde Yamna thina sokpadagi sire haina pakhatna rure aduma Police Hospital da pukatuna mairoi sing adu mapum phana laying chathaduna khudon thiningai oidre hairi mairoi sing adu makhatana khongjang changsila kadra haibagi chingnaba leibana security ki ahamba chiksing tharang lokhotuna hafta golapati island khoyatong traffic point governor mamang konung mamang kaisaba junction chingbada berike khajinuna achal awong sing changhan kidre kotuno Kuki Zo phurup ki oiba point manga yaoba decoration ama laothokhre Committee on Tribal Unity Kotuna Hauji Kuki Zo phurup na taleba separate administration Union Territory with legislature ki demand ase mapum phana amadi mai pangna phangnabagi dama Kuki Zo phurup ki oiba point manga yaoba decoration amanga silaktokna Kuki Zo phurup singna decoration sing choina inaba pokta puikhre Kotugi chairman Thanglem Kiken amasum general secretary Lamilon singsit anina khoyak pidina thokhiba decoration aduda Kuki Zo phurup ki miyoi singna ikeng tarabasu Makogi ipa ipu singi oiba lam sing kanaba honagadabani kariguma Kuki Zo singi khulda attack chatharakpa tarabasu Kuki Zo khunja singna ninghanaba leitena thengnagadabani Manipur lenga asina Kuki Zo phurup singbo namthaduna thamnabagi damak lalong kaya politically physically socially academically amasung educationally chathaduna lakli haujiksu chathari maram asina state government na pakhalakliba activity singda Kuki Zo phurup singna support toroidabani hairi zero sina hai Chief Minister Biren na lusingba state government asina point nipan yawa demand sing central government na thamlibusui Kuki Zo phurup muthanaba honabani maram asina state government ki demand asida Kuki Zo phurup na support toroidabani amasung Kuki Zo phurup na taliba separate administration Union Territory with legislature ki demand asuma pumphana phangnabagini haba wafam sing reform tawri Kutugi declaration aduda Chief Minister Biren na lusingba Government ki state forcing amasung maite phurup ki tunga ba organization singna Kuki phurup sing Manipur dagi muthatnaba honari haiba maral sing sirakli State amadi central lenga ki thaung yaningde lukmapan
United Craft Organization and Apoma Mayra Pabiluf, Ward number 9 Kasamtong AC na sinduna, Manipurdagi Central Forcing Lagtoo, Security Advisor Amadi DGP Sindoo, Kudakta NRC na halo, Manipurdagi Sapra Administration P Bayaro Haina, Ngasi Kasampa Laymazam Laikai Community Holda, Miyamgi Oiba Waka Mipam Pangtokre, Mipam Aduga Marilena Ward number 9 Gi Apoma Mayra Pabiluf Taragi, Secretary Toksam Chandra Sakin Hai, India lengang na Manipur irang asi hana fawa yungbidana mito amagum thamliba si lebak tibani irang asi losingadra haina ngajina lairamba adugi taiwan na Kuki narco terrorist na drone sizinaduna bom thadarakpa rocket bomb kapsilakpadagi miyoi kayagi punsi mangbada natana aso apan kaya yorakpadagi irang asi hena sakthorakli irang asida lenga asina hana fawa yengdana lairiba sina maram orega lengak pariba amadi opposition party sing Hauju Fawa Punsina Miamgi Tabak Tobangam Driba Sikarigino, Miam Namakoda Boy Pidin and Mihut on the Tagaliva say, just that Fazabo from Ponok Nabanate, Luring Amadi opposition who Nabagi Mahota cookies in the Satarak River, the long sing as sitting in Nabahonagadavani, Mamang Takta Awalan Tokiva, Duga Hausi Tolivala Siga, Zapmanare Habo from Pondoki. Irang Namtana but Manipur Lenga Tampaki destruction da, curfew tam cray, Numi Mangani internet service things in cray. Tangdu laita drava lamdama sigi irang loisina ba mahiroi Mayra Pabi amadi tonga malup sing na Manipur de lariba mathau drava DGP Chief Secretary amadi Security Advisor sinokadavane haina sangsil agliba kongjanga sina maram oraga Greater Imphal yawnga tambaki mafam singda irang horok liba sinamthana ba Manipur lengakna Imphal East Imphal West amazing Thawa District Magistration na miyamgi punsi amadi lantum kananaba ngasi ayu pung 12 matang kakkana district sing asida curfew laothokhre nakal amaromda tholibi irang asina maram orage miyamgi punsida ingna singna leinaba amadi pamdaba thodok sing thoktanaba Home Department gi makedegi ngasidagi lakliba September 15 gi nungtil pung 3 fawa internet amadi mobile data service singlagani hana Manipur lengaki Home Department gi Joint Secretary Dr. Mayengba Beto na thokpa chero amana haide Security Force na kusukulai phagapaleptre Security Force na state asige tonga mafam singda thiba humgi thabak sathaduna khusu khulai phagapaleptre hauji tholibe irang asige horofam oriba Churchampur amasung Kangpokpi district ki tonga mafam singdagi Security Force na khusu khulai sing phagapangamkhre Police dagi phangba pauda Churchampur district ki manungjanba ngamphajang area da security na thiba humgi thabak sathabada State Board gi nangmai ama amasung biofeng handset ama phagapangamki Lonina Kangpokpi district ki manungjanba Laimaton Thangbukhulgi area dagi Security Force na thiba humgi thabak sathabada empty cartridge kuntraga manga live ammunition round taragumdoi later ki empty cartridge ani amasung digital khudangari ama recover tobagamki pagalaba polam singa du makhataba aingi thabak lokhanaba mari leinaba police station singda sinakhre haidi